Pauchadi Yumpum Ibamaru Ibabau update Dogari. Sanarabaki Mapauda Kror Kunganitoi, Iri Spinning will come doba, Nefram Krishna Mahon. Akang Haising Abadi Tizel Libising among Jonana, Haikibagunda, Hausi Coronavirus get any super web Kimapangal, Sontabacum Taure. I am a free way, Karabakal get a Kangdaba curfew di Hausik show. Nobidam Puntareta gave Pumari Power, Lady Male, Adoba Matidi Fonakidre. Corona gi mapanggal son thare manjibari ko ina pagat pagi sang sada marhodara taruk das mik taruk amayore harabasu aukibat mik tare nida Meoi lising amaga chahum umbutra mapan positive oi batheng nakhe kon mathoi sege hauji active case lising ani cha maga marfu leiri haina report tawre asegi sumathakta November thadagi hena sathi ba ahum suba web lak pa yai haibagi thajabada section thawrangti atum lokale masidai khoi khuding maksu saruk jabatai isa section bakak tana imung manunggi Laikagi Kunagi state asigi upon bagi on the Laxin Bangam Gadori Bani Abasimatam Chupagi on the Kaltok Narose. Lautopa Lautoksanu, Lobayapu Warep Loksanu, Mamang the Liramba government Amatanasai Umbra Romsi the Karisu Toromde. Prime Minister Narendra Modi Hibawadi is on Hibani Isasano. Lautopa Warep Lob Hibasu, Esipengi, Malung Salibani and a Lob the Kaite. Salibet September Ta Asigi Taragatariat, Hoki Bayra Numita, Besa Karmaposa Amadi. Pesatau irathauni tharangka iroinana lamda masida su Prime Minister Narendra Modi ki sahi umputra mathoi su pamapok kuman tharam pangthok nakre sayol machukna chatharakpa seba sapta solution kre sahi khara asida tharam asi pangthorakibane mamang sahi dedi Tamil Nadu gi Coimbatore da Narendra Modi ki umputra su pamapok kuman ga mari lainana ladu geji umputra siba mahadev da katunam yam da yan thokibane swaida su atom hau yan thokiba thengna ki aduba kum sidi check mok launa gitre Union Minister Women's and Child Development Srimati Jubin Iranina Impal Laktuna Rastriya Poghan Ma 2021 Autopa Business Border Fosan Cycle Rally Lamthaduna Union Minister Masamakpo Anganwadi Worker Amadi Helfer Singh Cycle Thomidana Rally Adu Sarayakiba Adumak Narendra Modi ki Mapokumun Taramoina Lonakre Matang Swai the Nixing Lakpadadi Srimati Jubin Iranina Union Minister Textile ki Thaupuringi Kumzali Singari Taraganipan ki October Mapanda Mafam masih dalam beberapa da Manipur lupa kurut kuni tu cengna eri spinning mill ambaling lagi ni ada laut ulang kiba adune. Ngarang nahal ambu Women and Child Development Minister Wendela kiba adu dari project scheme amata laut hopa ta kidre. Adu nopi yang sing masa mau parabal tada lebak sahut kanidi haram ki. Asida sunatana Narendra Modi na tauri batabak sing social media ki mateng laura kami hamda. Kangan batangai fade ane sepang do ulang ki. Pam hongdo hongjin tau kiba da eri spinning mill ki waf madu. Nexting lam dabadi jai adu sahi hum parakador pawbada mil asig mapauta kirabana kabdo kharpajatno abase miyam hang narak libane asida sunate kumjale sing ani taraganipan ki November kuni thoida senapati district kimanung chanba mauda Manipur cherry blossom flower festival audo prime minister na impal da mau kaitel ama thobada saragani November taragamari anga kidumit thoram impal da pangthokbada angang singe asabu pak semgalagani ana lapthoke kumjale sing ani taragatarit Ki Jun Kunda Mathematics Unit Minister SRD Prakash Javadekar ne Impal da Paumi Singho na bata Manipur School sang sama konitoi saragani haram ke Mathematics Unit Minister Civil Aviation Jayant Sinha na Manipur gi border town More Jaun Northeastern Region airport taragama pan semgalagani hanu sulau thoklam ke asida sunate district amaga gi lona bada lamgi se level ribase district boundary commission semlaga yangsilli haikebaduda loikraba jala Puya sing English ta handuk na committee sem lagani haiduna kari thak yaw khraba kumjali singani taragatari ta lautho ki basi yam kreda labuk kanaba data bank semba mental hostel saba year ambulance ke wafam ithai peres lautho na ba center ta action khiba asina sing bane atai kya so laram khigani hankana mukta yengsen badi chumbane maram di sahi manga pharakadore state assembly ki general election 2022 na thongjin da leptana thellare mathum marang haunare marbad lautho kiba Warib na kibasing adu kayam na tabakta ontok pangamkre kayam ngamdri hapududi kami na basungari. Mamangi government amata na karigumba amata tarom de kaidan hektar lauba sidi apang bada masama tum ta thagachai habadu tarakloi aningal lete. Housing election ki sahini adu na chin kangjai aunarakle social worker ke bhol lep narba songthorakle mathi phongnare. Party amada ki party amada songtok songchin phawba tawnare party amada officer loi pamire lau thok patheng nadre. MPCC gawina di asumbra aranbra khangde candidate ahum di lau thoki patheng nakre adu social worker khradi symbol ka kona na media da phong patheng nare sanariba political drama janariba porum kaklon angak pani corona ka mawalok de
मियामना वेल गदौरिबनी हाइबसी काउथोलग पंगक ngang lauri tabiram gadra tabiram loidra habadi khangde midnaba nakong mansinabadi soidana yarong kani thajai state ke sel thungi phimam phatte habasi finance poriba deputy chief minister Joy Kumar NPP nadi kaya kanna habata te chief minister NB Renadi kumjali singani taragamba pandagi haure state ki sel thungi phimam phatte haituna lakle mamangi senba sahi habadi singani kunma thoi budget puthoki ba matamda haikibadi state budget puthokkiba matamda haikibadi state asida financial crisis leire habadi yai collapse oire habadi henmalli budget adu sida hidak tin nate aduba financial white paper puthokna da honari state assembly da haikibane ngasi lisingani kunmathoi lisingani kunithoi chanba chahi loirakadoraba phawba paper adu di udre deputy chief minister in charge finance nadi white paper gi thoina kanaba leiroi habiki mat phawba pekhiba su tanake corona laisat ka lanthingna diba asigi matang da su white paper ama pothokre amasu pothokani habagi thajaba thamkre hauzik amuk go to hills ani subatangkak chusanpur da haudoki bagi thoram da minister n birena singilamda thada gi basen bung gi white paper ama pothoklagani aina law thokre amukasu ching amasung tamda baikhleiba chawko thorangi thaba kodima white paper ama pothoktana mayamda khangalagani hari minister law thokki bagi matungina finance kamari leinaba white paper mari di government asigi mangda tanu leire amade sahi ani parakadorabane election ki court of conduct sana tungai tha mari manga asigi manung white paper singa se pothok ngam gadoribra aibadudi tambangamdri miyam dadi ngaidari akang aising na khangngle se minister jauna minister sin law thok kiba miyam da pi kiba thajaba sing chap chana thaba thon thok pangam labade thaba ki government haibadu chap hek chaga dabani adubu tawthork liba mukhaina riba sina thajabati wali thabak tawte haibabakti natte tawri tawnabasu honari tawigumusung lepna kiba warep amadi law thok kiba thaba ki di khara lapna bagumna urakpa se afabagi khudamni aibi yaroi maramasina hidam khudimakta hangan yengsinba chungani 99.9 asum bangang ba honari aikibadasu thabak noche khongwal masa amakalaga kokpagi wakal thadokse makha tarakpa atopa pau amadana hoti laloba singda mil mapan sibagi charak pikre yemen gi hoti malaysia namyoi mapan saudi arabia da aron ba pau pibagi thabak tawbagi mak thangsamita miyam mamangda pothoklaga sibagi charak pikre Meoi bapanadu gari da hapla galeba kasi kon sanagi al-sabin squad pura kemaso lampak da parek leban ki ayuk da makoi bo at ki ba hodi chawkat pa Meoi cha khyana yengke hodi security court ki mihuta mana Meoi bapanadu ki mathakta chathaba wait law thoke flyover da ki tabada manga Sire ama sokle Rajasthan gi Sikar district da car ama flyover ama da ki tabada gi Meoi manga si ki ba loidana atopa amana sokle hana police nanga si phongdokre Sikar ki superintendent of police ke Rasta drip na phongdok pamatungina thakdok adu ngarang numidang oiram district sigi thikarya khunmanak ta thokibane mangnai gi kanna thaudu lakiba karadu flyover adugi railing da thongkaraba matung makha da leiba akangba nala amada tasinke thaudu adu da kardu da tonglakpa mioi manga khudak ta siba loinana atopa amana soki aina phongdok latuna SPN hai ki asok padu Jaipur gi SMS hostel da pokre ato police officer lamana ai ki misi mina nangliba mioi chingadu Sikar town tagi Jaipur tamna chatpagi lambida laibak thiba thokdok meuna kibane aroibeda content sing asigi marwaiba pau khara asiba pau damjariba manipal local news YouTube channel amati Facebook page asedagi yengbiri popun mokpa thaga sari channel asana tumda kanarabadi subscribe topi tribesana subscribe tobi ramloina like and share tawus kawi gan plamakpo amukhana thaga chari